HATTA da LEIBA TONGANBA Spa and Beauty Salon anida ARAMBAI TENGOL Unit taramapana red Chathabada Nattaba Lichat Chatlamba Nupi Yaona Meeoi taramanga PHAGATPA Ngamle HAIRI hiramasigi matang na ngarang numidang ARAMBAI TENGOL Unit Taramapan Wangkhay amasung ya school office ta pangthokpa pawgi mi phamba unit asige commander Langonba maitai na hai HATTA gi area da LEIBA spa amasung beauty salon kharada nupi obi singi lichat ta sokhanba yaba thabak thoram kya chathare haibagi akaknaba paw ama phangki pawado hek phangbaga unit asige tengoloi singna HATTA gi cemetery Lambida LEIBA Sahnaz Beauty Salon da red chathaki mapamaduda Nattaba Lichat Chatphamgi achoba makol amagum apikpa room kharada mattress na singba tharamki loinana sizinnakraba condom amadi kani khara PHAGATPA ngamki hairiba salon aduda yauduna Nattaba Lichat Chatlamba chahi nauribi nupi manga nupa ama amadi nupi sapi mari punna meeoi tara PHAGATPA ngamki red asi satharaba matung ngarang numidang pung nipan makhairom tarakpa doida akaknaba paw amamuk phangbadagi mana ingkhol ki Oren Hotel Manakta LEIBA da One Haina Mingthon Spa amada red chathaki maduda Nattaba Lichat Chatminaramagi Kudam Changdam Oiba Yaba Kya Thingnaki Spa sida su phamung thaba apikpa room ahum leirambaga loinana phamung makha yauna sizinnakraba condom sing koichai charaga taramba thingnaki hairiba spa sidagi Lichat naidaba thabak taurambani haiba meeoi manga PHAGATPA ngamki pharba meeoi sing asi mari lainaba police station singda sinakragani langonba maitai na makhatana hai ARAMBAI TENGOL asi Manipuri gi maru oina maitai phurupki nat amasung chatnabi ngaknaba amadi yokhatnabagi damak saphonglakibani hauzik lan gi matam asida tengoloi sing lanmi amu oina Lantheng na bayaw basu kunai asigi nat amasung satnabi ngak senaba makhatana thabak tawkhigani masida kunai asigi nupi oibi singi lichat chajatta sokpaya ba thabak thoram yengsinduna lakle madugi saruk am oina HATTA gi area da LEIBA beauty salon amsung spa da akakna ba paw phangbadagi red asi chathakibani hauzaki matamde beauty salon amdi spa na chingbagi tangai phadaba lei haiba khangi adubu masi salabagi kanglon sing leifam thoki sendong kharagi tamak aran bamong da beauty salon amadi spa hangba sina khunayasta chawba chaitheng ama pidaba nate maramaduna beauty salon namsung spa hangliba singna kanglon chumna thabak tawbiyu masigi erodina asigumba business tawnabagi building saliba mapu singnasu kari thabak chathari bigi haibasi chang naina yengsinba mathautai ARAMBAI TENGOL gi oinadi khunai asida soglakadaba thabak thorong khuding makta mityeng changlaga legani makhatana su asigumba red na chingba sathagi gani haina langon ba maitai na makhatana phongdorkhe tawjariba drive se akoi maitai khunai gi tungi akoi manipuri gi kanglai baki khala tawjabane aduna ARAMBAI ahama tholokhi matam do akoi langi damakta tholokhi nate tasengna akoi inat akoi ifrup akoi gi mutchi batare na khala akoi punjindaba yade apunbagi wakhalon sagataba yade na akoi mai to hogdokhibne tawtabu lan torokpadagi akoi lan yawgi bani lan lora matung da ARAMBAI adum laigani lan manung da lan mi obi wani lan lora matung da akoi apunba loop ama oina adum laigani aduna sumba samaj sibu mangan bayaba akoi gi tungi charon suron da akoi gi Choba Fattaba mami ama tahodawdo kalawdaba yadabnina sigi akoigi Fattaba lambi tawbasing sidi akoi matam chupada ARAMBAI na leiringaidi akoi matam chupada adum athingba dum thangban chumna tawjabasing chu loina senda halle kharana sengna harakanda aduna niyom chumna tawbasu mayam yawi adu tawdabasu dum yawre aduna sigi akoigi tawba yaba yadaba do's and don't mayam do akoigi kitang salon hangiba owner singna sigi potuma rule khara akoigi spa salon sing sigi akoigi meeting ama kawra su plug punjilaga sigi tawba yaba yadab dum tang mayam da khangalaga niyom chumna hangbinaba makhatana thabak tawbinaba media gi through da hajar